Chief Minister na PHONGDOKKHRE Imphal ki Classic Grandeda State ki Home Department amadi Manipur State Population Commission na sinduna numit nini pangthokadaba consultative meeting kam seminar on the demographic profile Manipur ki thoram haudokpada wafam asi phongdokkibani mahakna makhata na phongdokkibada National Highway da hojik chathariba economic blockade amadi toina ban tawbana Maram Oiraga Lamdam Ashigi Senmitlon amadi sunomduna hingliba singda CHAONA CHEITHENG wehele Bandh blockade na lamkhang no magi changdraba yadraba potlam puriba truck driver singda CHAONA CHEITHENG pire masi achumbanati adumoinamak ngaihak laitana thokpa thodok wathok singna miyamda awaba oiri maramaduna CSO sing amadi miyamna tanduna lakpa demand sing khanaduna lengakna recommendation tawada constitution na piriba rule gi makhada lakani haibigi thajaba lai haiki amadi Home Minister Govindas na miyamna census NRC gi matangda Leiramba Chayetnaba Singh seminar asigi matingna kohanba ngamgani haibigi thajaba lai haiki nungaiba phongdoksari loinana ngasigi sigumba consultative meeting kam seminar sina oi matam sangna Manipur praja singna khanaraga laiba toan civil society singna khanaraga laiba adu mapung oina amata oina tasalakanda miyamgi phagadaba amadi sarkarna recommendation tawada oi संविधान पीरिबा अदुंग लाइन दुदा लाकनी हाइबगी थाजाबा मैना चावना थमजरी लोइनना पगे इरमदम मणिपुरसी वारे हाइजबताई बन ब्लॉकेट इन तोन बा फॉर्म ऑफ एजुकेशन सिंगसिना पगे लेवाग सिगी सेमिलोन द सोइदरकपा नोमगी हाती हाती तानबसिंगदा अकन मसापुबीबा अमदी नसेमक थोइबा इकोनॉमी ब्लॉकेट सिसु पगी तोन ट्रेडर्स सिंगी दुगा ड्राइवर सिंगा अवाबा सिथें पगी लंबी स्टेप पूरी इसी में थमजगे सो फॉर एनी फॉर्म ऑफ एजुकेशन पगी लेवा की कायगदोबा अवाना सिंगी पगी हेन वागदोबा मंगु नत्तबिदा पुनमक मुन्न खन्नमिनरकांदा सिना फय हाइबा पोतुदा सरकारसु थौदांग लौजगे हाइजरकांदा अखोइना State Population Commission aduga National Register of Citizenship asigi matang nagi takna dunu lakpa aduda nate ekoi again on 1st of March 2024 akoi ki state sida sarang nabal laina fawada ekoi Government of India da haijina lakpa kaya singa se ngasigi asinguma nomin ini gi yamna maroi ba thorama sida अखोइना मंगाल खचितंग वफंगनी हाइबगी असेतपा थाजेबदो आइ हांगा मयामदा थमजरी यामना चेक्सिनना आइन ना याबा कॉन्स्टिट्यूशन ना पीरिबा अखोइदा खुदोंग चाबसिंग मदुगी मनुंगदा असेंगबा पोस्टिंग अदुदा युमफम ओइरा हायरगा 2027 की सेंसस असिसु पांगथोकपा ngамगनी हाइबगी थाजबा लेजै मशीन मरुइना NRC की